ꯊꯣꯏꯕꯤ ꯎꯈ꯭ꯔꯨꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯂꯝꯕꯤꯗꯨ ꯍꯧꯈꯤꯕ ꯋꯥꯈꯜꯇꯅ ꯃꯁꯥꯗꯨ ꯄꯨꯡꯊꯟ ꯊꯜꯂꯤ. ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯇꯥꯡꯀꯛ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯇꯥꯡꯀꯛ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯇꯥꯡꯀꯛ ꯑꯣꯏꯈ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯤꯖꯕ, ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯕ, ꯊꯃꯣꯏ ꯁꯣꯛꯄ ꯄꯨꯟꯁꯤꯗꯁꯨ ꯂꯥꯛꯂꯔꯣꯏ. ꯃꯐꯝꯗꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ, ꯅꯨꯡꯁꯤꯕꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯕꯤ, ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯇꯥꯈ꯭ꯔꯦ. ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯗꯣꯛꯅꯕ ꯃꯇꯝꯁꯨ ꯂꯩꯒꯅꯤ ꯊꯥꯖꯗꯦ, ꯁꯦꯡꯗꯣꯛꯄꯁꯨ ꯉꯝꯂꯣꯏꯗꯧꯔꯤ. ꯂꯟꯆꯥꯒ ꯊꯦꯡꯅꯔꯒ ꯃꯐꯝꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ, ꯂꯟꯆꯥꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯗꯣꯛꯀꯦ ꯈꯟ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯂꯛꯂꯤꯕꯗꯣ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯍꯤꯡꯕꯒꯤ ꯊꯧꯅꯥ ꯌꯥꯎꯔꯛꯇ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯗꯨ ꯊꯣꯏꯕꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ. ꯀꯞꯄꯒꯤ ꯃꯁꯥꯗꯨꯁꯨ ꯆꯣꯛꯊꯅ ꯎꯏ. ꯐꯃꯨꯡ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯃꯀꯣꯛꯅ ꯀꯥꯡꯊꯣꯜ ꯃꯆꯤꯗ ꯉꯥꯊꯗꯨꯅ ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯄꯤꯁꯨ ꯇꯥꯔꯦ, ꯑꯗꯨꯕꯨ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯁꯦꯡꯅ ꯎꯏ. ꯃꯃꯥꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ. "ꯊꯣꯏꯕꯤ, ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤꯅꯦ." ꯊꯣꯏꯕꯤ ꯈꯨꯝꯗꯦ. "ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯋꯥꯈꯜꯗꯣ ꯃꯋꯣꯟ ꯈꯟꯒꯅꯨ. ꯅꯪꯅ ꯑꯅꯝ ꯀꯜꯂꯤꯉꯩ ꯏꯃꯥ ꯋꯥꯕ ꯍꯦꯜꯂꯤꯅꯤ ꯅꯪꯕꯣ. ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯑꯔꯣ. ꯍꯌꯦꯡ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯂꯒꯅꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯇꯧꯕ ꯌꯥꯔꯣꯏꯅꯦ. ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯃꯥꯟꯈꯤꯅꯤꯅꯦ ꯅꯪꯕꯣ." ꯊꯣꯏꯕꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯅꯕ ꯇꯧꯏ. "ꯏꯃꯥ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯒ ꯊꯥꯔꯒ ꯑꯍꯤꯡ 2 ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯅꯆꯥꯅ ꯌꯨꯝꯁꯤꯗ ꯂꯩꯒꯗꯧꯕ. ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯍꯤꯡ 2ꯁꯤ ꯈꯛꯇꯗꯤ ꯈꯥꯡꯕꯤꯌꯨ ꯏꯃꯥ. ꯅꯆꯥ ꯁꯣꯏꯗꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯗꯣꯏꯅꯤ." ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯗꯨ ꯃꯆꯥꯗ ꯉꯥꯡꯊꯣꯛꯈꯤꯕꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯊꯣꯏꯕꯤꯒꯤ ꯀꯥꯡꯈꯜꯗꯨ ꯊꯥꯕꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯂꯤ. ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯟꯆꯥ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯈꯛ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ. ꯃꯈꯨꯠ ꯃꯁꯥꯗꯨꯁꯨ ꯄꯨꯡꯏꯪ ꯏꯪꯁꯤꯜꯂꯛꯇꯨꯅ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯈꯥꯡꯉꯤ. ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯐꯥꯎꯔꯤꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯥꯊꯅꯕ ꯍꯣꯠꯅꯩ. ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯒꯗꯧꯔꯦ. ꯑꯗꯨꯕꯨ ꯂꯟꯆꯥ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ. ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯃꯆꯜ ꯑꯃꯠꯇ ꯂꯩꯐꯝ ꯈꯪꯅꯗ꯭ꯔꯦ. ꯐꯣꯟ ꯇꯧꯕꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ ꯃꯃꯥꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ. "ꯃꯣꯏ ꯕꯥꯕꯣ, ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ?" "ꯃꯃꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯩ ꯆꯠꯂꯒ ꯍꯪꯉꯨꯈꯤꯒꯦ." ꯍꯥꯏꯅꯔꯤꯉꯩ ꯂꯟꯆꯥꯅ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯕ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ. ꯂꯟꯆꯥꯅ ꯐꯅ ꯀꯨꯏꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯕꯗꯨꯗ ꯃꯃꯥꯒ ꯉꯥꯟꯊꯣꯏꯒꯗꯨ ꯆꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯂꯟꯆꯥ ꯃꯈꯣꯡꯗꯨ ꯀꯨꯝꯊꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯅꯕ ꯇꯧꯕꯗ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯩ. "ꯇꯥꯃꯣ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯒꯦꯅꯦꯍꯦ?" "ꯏꯃꯥ, ꯍꯤꯗꯥꯛ ꯃꯅꯝꯁꯤꯗꯤ." "ꯍꯩꯃꯥ ꯍꯩꯃꯥ, ꯀꯗꯥꯏꯗ ꯆꯪꯁꯤꯟꯗꯅ ꯍꯤꯗꯥꯛ ꯑꯃꯨꯛ ꯊꯛꯎꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨꯁꯦꯅꯦ ꯅꯪꯕꯣ. ꯇꯥꯃꯣ, ꯍꯧꯒꯠꯂꯨꯁꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯃꯃꯥꯒ ꯉꯥꯟꯊꯣꯏꯒꯅ ꯀꯧꯔꯤꯕꯗꯨ ꯂꯟꯆꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯄꯥꯡꯈꯠꯂꯛꯏ. "ꯌꯥꯅꯤ ꯌꯥꯅꯤ." ꯂꯟꯆꯥ ꯌꯥꯒꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ. ꯃꯁꯥꯗꯨꯁꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯔꯦ. ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯃꯕꯨꯡꯕꯨ ꯁꯝꯕꯤꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯟꯆꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯠꯂꯨꯕꯗ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯍꯥꯏꯅ ꯈꯟꯅꯩ. ꯂꯟꯆꯥ ꯅꯣꯡꯃꯇ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯑꯁꯨꯛ ꯁꯥꯊꯤꯅ ꯍꯧꯒꯠꯄ ꯉꯝꯗꯕ ꯃꯈꯩ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯌꯥꯎꯈꯤꯕ ꯂꯩꯇ꯭ꯔꯤ. ꯊꯛꯂꯕꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯈꯔ ꯈꯛ ꯑꯗꯨꯃꯛ ꯊꯛꯄꯅꯤ. ꯍꯤꯗꯥꯛ ꯊꯛꯂꯕꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯈꯪꯈꯤꯗꯅꯕ ꯊꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯟꯆꯥ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯦ. ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯋꯥꯕꯗꯨ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯂꯟꯆꯥ ꯍꯤꯗꯥꯛꯇ ꯇꯥꯏꯅꯔꯦ. ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯤ ꯊꯤꯜꯂꯛꯄꯗꯨ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨꯃ ꯃꯤꯅ ꯆꯣꯜꯂꯤ. ꯊꯣꯏꯕꯤ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯗꯦ. ꯃꯄꯥꯝꯂꯣꯝꯒꯤ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯒ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯏ. ꯑꯗꯨꯕꯨ ꯁꯨꯔꯟꯗꯤ ꯆꯥꯛ ꯆꯥꯕꯗꯨ ꯆꯪꯂꯛꯇ꯭ꯔꯤ.
ꯊꯣꯏꯕꯤꯁꯨ ꯊꯑꯣꯏꯅ ꯈꯟꯖꯤꯟꯗꯦ꯫ ꯃꯌꯥꯝꯗꯨꯅ ꯍꯥꯟꯅ ꯆꯥꯊꯣꯛꯂꯣ ꯍꯥꯏꯕꯗꯨꯗ ꯆꯥꯛꯇꯨ ꯈꯔ ꯆꯥꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯍꯨꯛꯄꯒ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯤ ꯄꯥꯔꯇꯤ ꯇꯧꯔꯤ꯫ ꯍꯤꯗꯥꯛ ꯑꯉꯥꯡꯕ ꯃꯌꯥꯝꯗꯨ ꯂꯤꯛꯂꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯉꯥꯎꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯁꯨꯔꯟꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ꯫ ꯍꯤꯗꯥꯛ ꯉꯥꯎꯅꯔꯕꯗꯤ ꯃꯔꯛꯇ ꯀꯥꯔꯟ ꯇꯥꯕ ꯈꯔ ꯌꯥꯎꯅꯔꯛꯄꯁꯤ ꯑꯗꯨꯃꯛ ꯌꯥꯎꯅꯩ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯧꯗꯣꯔꯛꯏ꯫ ꯚꯥꯏ, ꯅꯪ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯅꯗ꯭ꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯔꯦꯟ ꯆꯪꯈꯤꯕꯗ ꯃꯤ ꯑꯣꯟꯅ ꯂꯩꯔꯝꯅꯤꯀꯣ꯫ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯩ꯫ ꯌꯥꯏꯌꯦ ꯚꯥꯏ, ꯅꯪꯁꯨ ꯉꯝꯗꯤ ꯉꯝꯃꯤ ꯑꯣꯏꯕ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯑꯅꯤꯔꯛ ꯆꯦꯜꯂꯨꯔꯕ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯁꯨꯔꯟ ꯍꯤꯗꯥꯛ ꯉꯥꯎꯔꯝꯕꯗꯣ ꯅꯤꯁꯥ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯁꯨꯔꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯆꯤꯟꯗꯨ ꯂꯦꯞꯇꯦ, ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯅꯨꯄꯥꯗ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯧꯋꯦ ꯚꯥꯏ, ꯃꯁꯛ ꯐꯖꯔꯤꯗꯨꯒ ꯑꯃꯨꯛ ꯄꯥꯏꯊꯣꯛꯆꯈꯤꯅꯤꯀꯣ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯈ꯭ꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯁꯤ꯫ ꯑꯩꯈꯣꯏꯅꯦ ꯏꯇꯨꯁꯤꯡꯅ ꯌꯨꯝꯗ ꯍꯜꯂꯛ ꯏꯁꯧ ꯇꯧꯕꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯃꯌꯥꯝ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯈꯣꯗ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯚꯥꯏꯒꯤ ꯃꯤꯠ ꯂꯧꯁꯤꯡ ꯑꯣꯏꯅꯕꯅꯤꯅꯦ꯫ ꯁꯤꯕꯨ ꯀꯩꯒꯤ ꯆꯦꯜꯂꯨꯕ ꯈꯛꯇꯅꯤ, ꯑꯇꯩ ꯑꯍꯦꯟꯕ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯑꯩꯗꯤ꯫ ꯁꯨꯔꯟ ꯊꯣꯏꯕꯤꯒꯤ ꯍꯧꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯥꯟꯅ ꯁꯥꯎꯔꯝꯕꯗꯒꯤ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯥ ꯂꯧꯔꯤꯁꯦ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯧꯕ ꯅꯠꯇꯦ꯫ ꯀꯜꯂꯛꯇꯦꯗ ꯃꯥꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ꯫ ꯇꯉꯥꯏ ꯐꯗꯅ ꯄꯥꯕꯨꯡꯕꯨ ꯊꯦꯝꯅꯕ ꯂꯧꯕꯅꯤꯗ꯫ ꯑꯣ, ꯀꯣꯛꯇꯤ ꯐꯖꯅ ꯁꯥꯟꯅꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ꯫ ꯄꯥꯕꯨꯡꯅ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯟꯅꯕꯒ ꯃꯉꯛ ꯁꯝꯃꯤꯜꯂꯒ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯇꯥꯟꯊꯣꯛꯈ꯭ꯔꯗꯧꯅꯤ꯫ ꯃꯇꯝꯗꯨ ꯑꯩ ꯋꯥꯅ ꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯦ, ꯑꯗꯨꯀꯥꯟꯗ ꯅꯇꯥꯎ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯚꯥꯏ꯫ ꯀꯗꯥꯏꯗꯩꯅꯣꯗ, ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯊꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯗꯤ ꯅꯪ ꯈꯔꯗꯤ ꯃꯣꯏꯊꯦꯝ ꯇꯧꯕ ꯑꯣꯏꯕ ꯇꯥꯕꯅꯤꯅꯦ, ꯍꯥ? ꯀꯩꯁꯨ ꯂꯩꯇꯕꯤ, ꯏꯖꯠꯁꯨ ꯌꯥꯎꯗꯕꯤ ꯃꯥꯕꯨ ꯁꯨꯔꯟ ꯑꯩꯅ ꯂꯧꯒꯗ꯭ꯔꯅꯤ? ꯅꯈꯣꯏ ꯆꯨꯝꯅ ꯈꯜꯂꯨꯗꯅ ꯑꯩꯅ ꯂꯧꯒꯗ꯭ꯔꯕ? ꯆꯨꯝꯃꯤꯅꯤ, ꯑꯗꯣ ꯃꯄꯥꯗꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯃꯆꯥꯁꯨ ꯃꯊꯟꯇꯅꯤ ꯍꯥꯏꯕꯅꯤ꯫ ꯁꯨꯔꯟ ꯏꯕꯨꯡꯉꯣ, ꯅꯪ ꯁꯦꯜꯒꯤ ꯀꯣꯝꯗꯨ ꯄꯨꯊꯔꯦꯍꯦ꯫ ꯁꯨꯔꯟ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯕꯣꯇꯜꯗꯣ ꯍꯩꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯊꯣꯏꯕꯤꯁꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤꯗꯣ ꯑꯍꯥꯟꯕꯅꯤ ꯃꯥꯅ ꯇꯥꯔꯤꯕꯁꯤ꯫ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ, ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯍꯩꯅꯗꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯋꯥꯔꯤꯗꯨ ꯈꯔ ꯑꯃꯅ ꯇꯣꯛꯑꯁꯤ ꯍꯥꯏꯔꯤ, ꯈꯔ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯆꯨꯝꯊꯣꯛꯇꯨꯅ ꯅꯩꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯔ ꯑꯃꯗꯤ ꯁꯨꯔꯟꯕꯨ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤ ꯂꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯇꯛꯁꯤ ꯁꯣꯜꯂꯛꯄ ꯌꯥꯎꯏ꯫ ꯃꯌꯥꯝꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯂꯥꯛꯇꯨꯅ ꯊꯦꯡꯉꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯅꯈ꯭ꯔꯦ꯫ ꯁꯨꯔꯟꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤꯗꯤ ꯇꯨꯝꯂꯝꯂꯦ꯫ ꯐꯣꯇꯣꯗꯗꯤ ꯎꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯏꯕꯤꯕꯨ ꯃꯥꯅ ꯎꯕꯁꯤ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯨꯗ ꯎꯕꯗꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯁꯛꯇꯝꯁꯤ, ꯃꯕꯨꯛꯅꯨꯡꯗ ꯈꯜꯂꯤ꯫ ꯇꯅꯧ ꯇꯅꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯎꯕ ꯀꯅꯥꯅꯁꯨ ꯄꯥꯝꯗꯦ ꯍꯥꯏꯅꯔꯣꯏ꯫ ꯑꯗꯨꯕꯨ ꯁꯨꯔꯟ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯄꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯁꯤ ꯀꯝꯗꯧꯅ ꯂꯧꯒꯅꯤ, ꯀꯝꯗꯧꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯇꯧꯅꯤꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯇꯧꯒꯅꯤ, ꯀꯝꯗꯧꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯈꯛꯇꯅꯤ ꯈꯜꯂꯤꯕ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯤꯗꯥꯛ ꯊꯛꯐꯝꯗ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤꯕ ꯊꯣꯏꯕꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯄꯨꯝꯅꯃꯛ ꯑꯁꯥꯎꯕꯗ ꯑꯣꯟꯊꯔꯛꯏ꯫ ꯈꯜꯂꯨꯔꯒ ꯃꯥꯒꯤ ꯏꯖꯠꯇꯨ ꯊꯣꯏꯕꯤꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯅꯩꯁꯤꯟꯕꯒꯨꯝ ꯋꯥꯈꯜꯗ ꯅꯤꯡꯏ꯫ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯆꯨꯝꯂꯝꯂꯕꯗꯤ ꯃꯥꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯃꯔꯝ ꯑꯁꯤꯅꯔ ꯈꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯁꯨꯔꯟ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯍꯤꯞꯂꯝꯕꯗꯨ ꯈꯪꯍꯧ ꯍꯧꯒꯠꯇꯨꯅ ꯁꯨꯔꯟꯒꯤ ꯃꯅꯥꯛꯇꯒꯤ ꯄꯥꯈꯠꯅ ꯍꯟꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯨꯔꯟ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯕꯤꯗ ꯂꯣꯏꯅ ꯍꯩꯊꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯍꯟꯗꯣꯛꯈꯤꯕꯗꯨ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯥꯛꯇ ꯑꯃꯨꯛ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯗ꯭ꯔꯤꯕꯗꯨ
ꯀꯔꯤ ꯑꯣꯛꯇꯕꯅꯔꯝ ꯆꯠꯂꯨꯒꯦ ꯍꯥꯏꯌꯨ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯁꯨꯔꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅꯦ ꯑꯩꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯌꯥꯕ ꯃꯤꯔꯣ ꯍꯥ ꯅꯪ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯂꯪꯁꯤꯟꯕꯗꯤ ꯌꯥꯔꯣꯏꯅꯦ ꯊꯣꯏꯕꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯤꯕ ꯂꯩꯇꯅ ꯑꯁꯥꯎꯕꯗꯨ ꯐꯨꯗꯣꯛꯏ ꯑꯩꯅ ꯀꯅꯥꯃꯠꯇꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯅꯩꯁꯤꯟꯅꯕ ꯁꯤꯟꯗꯦ ꯃꯗꯨꯗꯤ ꯑꯗꯨꯛ ꯐꯖꯗꯕ ꯋꯥꯍꯩ ꯉꯥꯡꯕꯗ ꯍꯪꯒꯣꯏꯕ ꯄꯣꯛꯇ꯭ꯔꯕ ꯅꯁꯥꯃꯛꯅ ꯆꯤꯡꯊꯖꯕꯅꯤ ꯍꯥ ꯍꯪꯒꯣꯏꯕ ꯋꯥꯍꯩꯗꯨ ꯑꯍꯤꯡ ꯀꯌꯥ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯃꯅ ꯁꯤꯖꯤꯟꯅꯕꯗꯨ ꯄꯛꯆꯗꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯕ꯭ꯔꯣ ꯑꯩꯕꯨ ꯅꯝꯗꯅ ꯂꯨꯍꯣꯡꯂꯤꯕꯁꯦ ꯑꯗꯨꯗꯤ ꯅꯁꯥꯒꯤ ꯐꯖꯗꯕ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯀꯨꯞꯁꯤꯟꯅꯕ꯭ꯔꯣ ꯉꯁꯤ ꯅꯪꯅ ꯑꯩꯒꯤꯁꯤꯗ ꯂꯩꯁꯦ ꯊꯣꯏꯕꯤ ꯁꯨꯔꯟꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯍꯨꯝ ꯀꯟꯅ ꯊꯥꯈꯤ ꯁꯨꯔꯟꯁꯨ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯀꯥꯡꯊꯣꯜ ꯃꯆꯤꯟꯗ ꯌꯩꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯩ ꯆꯦꯜꯂꯨꯏ ꯑꯩ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯀꯔꯤꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯒꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯈꯤꯕꯅꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯐꯝꯗ ꯇꯝꯅꯅꯕ ꯀꯌꯥꯔꯛ ꯈꯟꯅ ꯍꯣꯠꯅꯈꯤ ꯅꯣꯡꯃꯗ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯂꯧꯒꯦ ꯌꯥꯎꯅ ꯂꯧꯔꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯕꯒꯤꯅꯣ ꯑꯣ ꯃꯧ ꯑꯣꯏꯔꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧꯒꯤ ꯆꯠꯅꯕꯤ ꯉꯥꯛꯅ ꯂꯩꯇꯕꯅꯤꯅ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯂꯩ ꯑꯃꯟꯕ ꯈꯨꯟꯕ ꯆꯠꯂꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯋꯥꯗꯨ ꯑꯋꯥꯏꯗ ꯂꯦꯞꯄꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯩꯗꯧꯗꯣꯏꯕ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯅꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯍꯦꯟꯖꯜꯂꯒꯅꯤ ꯑꯩꯅ ꯂꯧꯕꯤꯗ꯭ꯔꯗꯤ ꯈꯪꯉꯨ ꯊꯛꯇ ꯅꯨꯡꯁꯤ ꯃꯁꯨꯡ ꯂꯥꯡꯒꯤ ꯀꯞꯇꯨꯅ ꯂꯦꯜꯂꯤꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄꯗꯣ ꯑꯗꯨꯃꯛ ꯂꯦꯜꯂꯝꯒꯅꯤ ꯈꯪꯖꯧꯅꯤꯅ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯀꯅꯨ ꯀꯥꯏꯅꯒ ꯅꯪꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯉꯨ ꯄꯨꯁꯟꯅꯤꯡꯕ ꯅꯨꯄꯤꯁꯨ ꯄꯨꯁꯤꯜꯂꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯍꯛ ꯑꯃꯠꯇ ꯇꯥꯜꯂꯛꯄ ꯌꯥꯔꯣꯏ ꯅꯪꯉꯣꯟꯗ ꯄꯤꯅꯅꯕ ꯑꯩꯒꯤ ꯊꯃꯣꯏ ꯁꯔꯨꯛ ꯂꯩꯇꯦ ꯁꯨꯔꯟ ꯅꯥꯀꯜꯗ ꯂꯩꯔꯝꯕ ꯐ꯭ꯂꯥꯋꯔ ꯕꯦꯁ ꯑꯗꯨ ꯐꯛꯂꯥꯡꯗ ꯁꯥꯐꯨ ꯀꯟꯅ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯥꯎꯕ ꯅꯣꯡꯁꯥꯒꯨꯝ ꯀꯥ ꯑꯗꯨꯗꯒꯤ ꯁꯥꯍꯨꯝ ꯀꯟꯅ ꯊꯣꯛꯈꯤ ꯊꯣꯏꯕꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯈ꯭ꯔꯦ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯊꯧꯅꯥ ꯐꯅ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯗꯨꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯨ ꯅꯤꯛꯃꯟꯕꯅ ꯂꯦꯞꯂꯝꯕꯗꯨ ꯇꯞꯅ ꯐꯝꯊꯔꯦ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯩꯊꯣꯛꯄꯤꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯇꯦ ꯂꯟꯆꯥꯅ ꯍꯜꯂꯛꯈꯤꯕ ꯔꯨꯃꯥꯜ ꯑꯗꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯟꯆꯥ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏꯅ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯉꯥꯟꯊꯣꯏꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯍꯤꯡꯕ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯏ ꯇꯥꯃꯣ ꯀꯩꯅꯣ ꯅꯪꯅ ꯉꯔꯥꯡ ꯇꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯕꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦꯅ ꯋꯥ ꯂꯣꯠꯀꯅꯨ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦꯕ ꯌꯨꯝꯂꯣꯝꯗ ꯆꯠꯂꯨꯕꯗꯣ ꯀꯩ ꯍꯥꯏꯅꯔꯛꯄꯒꯤꯅꯣ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯑꯗꯨꯒ ꯆꯠꯄ ꯐꯥꯎ ꯉꯝꯗꯅ ꯍꯤꯗꯥꯛ ꯊꯛꯑꯒ ꯍꯜꯂꯛꯏꯗꯨꯅ ꯀꯩꯒꯤ ꯉꯥꯟꯊꯣꯏ ꯏꯃꯥꯗꯣ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯇꯝꯃꯨ ꯂꯟꯆꯥꯅ ꯈꯨꯗꯛꯇ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯍꯜꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯉꯥꯟꯊꯣꯏꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯅꯁꯥꯁꯨ ꯐꯒꯠꯇ꯭ꯔꯤꯌꯦ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄꯒꯤꯅꯤ ꯑꯁ ꯏꯃꯥꯅ ꯑꯃꯨꯛ ꯃꯊꯥ ꯁꯥꯅꯤꯀꯣ ꯑꯩ ꯈꯪꯗꯦ ꯏꯃꯥꯗꯨ ꯅꯁꯥꯅ ꯍꯥꯏꯅꯔꯨ ꯂꯥꯎ ꯂꯟꯆꯥ ꯃꯆꯟꯅ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯃꯈꯥ ꯈꯨꯝꯗꯦ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯈꯨꯝꯖꯤꯟꯗꯨꯅ ꯈꯥꯡꯉꯤ ꯂꯟꯆꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤꯗꯃꯛ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤꯕꯗꯨ ꯃꯃꯥꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯥ ꯑꯃ ꯂꯩꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯏꯃꯥꯔꯖꯦꯟꯁꯤ ꯂꯩꯔꯦꯅ ꯗꯦꯜꯂꯤꯗꯒꯤ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯏ ꯅꯪ ꯃꯥꯃꯅ ꯑꯃꯨꯛꯇ ꯄꯨꯔꯛꯎꯅ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯑꯩꯅꯗꯤ ꯍꯌꯦꯡꯁꯤ ꯃꯣꯏꯔꯥꯡ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯈꯜꯂꯤꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅ ꯇꯧꯔꯤꯁꯤꯗꯤ ꯀꯣꯟꯅ ꯆꯠꯂꯁꯤ ꯃꯥꯃꯗꯨ ꯋꯥꯔꯧꯗꯅꯕ ꯏꯃꯥꯅ ꯈꯔ ꯍꯥꯏꯈ꯭ꯔꯣ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯜꯂꯨꯕꯗ ꯊꯣꯏꯕꯤ ꯑꯀꯤꯕ ꯄꯣꯛꯏ
ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯀꯤꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯈꯜꯂꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯄꯥꯝ ꯂꯝꯗꯝ ꯌꯦꯡꯗꯨꯅ ꯑꯩ ꯋꯥꯔꯦ ꯍꯥꯏꯅ ꯆꯦꯜꯂꯨꯕꯗ ꯃꯥꯒꯤ ꯊꯣꯡ ꯍꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯦꯜꯂꯒꯦ ꯍꯥꯏꯔꯕꯁꯨ ꯃꯁꯥꯅ ꯅꯨꯡꯁꯤꯕꯒꯤ ꯊꯧꯔꯤꯕꯨ ꯊꯗꯠꯆꯈꯤꯕ ꯑꯣꯏꯕꯅ ꯆꯟꯐꯝ ꯂꯩꯇꯦ꯫ ꯃꯄꯥꯒꯤ ꯁꯪꯒꯥꯏꯗ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯒꯤ ꯆꯩꯁꯨꯁꯨ ꯁꯦꯝꯍꯧꯗ꯭ꯔꯤ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯣꯡꯖꯥꯕꯤ ꯃꯥꯒꯤ ꯃꯆꯨ ꯎꯒꯅꯤ ꯍꯥꯏꯅꯁꯨ ꯑꯁꯥ ꯇꯧꯗ꯭ꯔꯤ꯫ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨ ꯈꯛ ꯉꯥꯏꯔꯦ, ꯍꯤꯡꯕꯒꯤ ꯃꯍꯥꯎꯗꯤ ꯂꯣꯏꯈ꯭ꯔꯦ ꯈꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯈꯔ ꯁꯨꯈꯤꯕꯒ ꯂꯟꯆꯥꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯉꯥꯟꯊꯣꯏꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯂꯟꯆꯥꯗ ꯄꯥꯎ ꯄꯤꯈꯤꯕꯗꯒꯤ ꯂꯟꯆꯥꯁꯨ ꯈꯨꯗꯛꯇ ꯊꯣꯛꯂꯛꯏ꯫ ꯂꯟꯆꯥꯅꯗꯤ ꯃꯃꯥ ꯃꯄꯥꯗ ꯆꯍꯤ ꯈꯔꯗꯤ ꯂꯩꯖꯈꯤꯁꯅꯨ, PG ꯇꯝꯂꯤꯕꯁꯤ ꯐꯥꯎꯕꯗꯤ ꯂꯣꯏꯁꯤꯜꯂꯒ ꯄꯥꯟꯁꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯗꯥꯈ꯭ꯔꯦ꯫ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯍꯥꯏꯖꯗꯦꯗ ꯈꯥꯛꯄꯗꯨꯗ ꯂꯟꯆꯥꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏ MBBS ꯂꯣꯏꯗꯨꯅ ꯔꯤꯝꯁꯇ ꯃꯈꯥ ꯇꯥꯅ ꯃꯦꯗꯤꯁꯤꯟꯗ PG ꯇꯧꯊꯔꯤ꯫ MBBS ꯇꯝꯂꯤꯉꯩ ꯈꯪꯅꯕ ꯅꯤꯄꯥꯅꯤ ꯍꯥꯏꯅꯗꯤ ꯉꯥꯟꯊꯣꯏꯅ ꯃꯕꯨꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯥ ꯃꯆꯜꯒꯤ ꯃꯔꯝꯗ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯀꯨꯞꯊꯅ ꯁꯥꯟꯅꯩ꯫ ꯃꯆꯜꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯤ꯫ ꯏꯃꯥ, ꯅꯨꯄꯥꯗꯨꯗꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯔꯦ ꯍꯥꯏꯒꯦ? ꯂꯣꯡꯒꯥꯅꯤ, ꯅꯨꯄꯥꯗꯨꯅꯕꯨꯗꯤ ꯊꯥ ꯈꯔ ꯍꯟꯕ ꯃꯥꯜꯂꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯒꯤ ꯃꯑꯣꯡꯁꯤꯒ ꯏꯃꯨꯡꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ ꯏꯃꯨꯡꯅꯤ ꯍꯥꯏꯒꯦ? ꯃꯄꯥꯗꯣ ꯍꯥꯟꯅꯒꯤ ꯔꯤꯇꯥꯌꯔ IASꯅꯤ ꯍꯥꯏ, ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯅꯤ ꯍꯥꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ꯫ ꯃꯆꯦ ꯑꯃꯒ ꯅꯨꯄꯥꯗꯨꯒ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯆꯦꯗꯨꯅ ꯃꯌꯥꯡꯗ ꯃꯌꯨꯝ ꯄꯥꯟꯗꯅ ꯗꯦꯜꯂꯤꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯦ ꯅꯆꯟꯅꯨꯄꯤꯅ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯅꯕꯨꯗꯤ ꯐꯩ, ꯑꯗꯨꯗ ꯏꯃꯨꯡꯗꯨ ꯂꯤꯡꯃꯜꯂꯤꯃ꯫ ꯍꯌꯦꯡꯋꯥꯏ ꯉꯥꯟꯊꯣꯏꯅ ꯂꯩꯔꯨꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯤ? ꯑꯗꯨꯒꯤꯕꯨꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕꯅꯤꯗ꯫ ꯑꯗꯨꯒꯤꯗꯤ ꯏꯃꯥꯅ ꯊꯥꯖꯩ, ꯃꯥꯅ ꯂꯩꯈꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯒꯗꯧꯔꯤꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ, ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ꯫ ꯑꯩꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯃꯆꯥꯒ ꯃꯨꯔꯝꯕꯅꯤ, ꯉꯁꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯒꯗꯧꯔꯦ꯫ ꯏꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ, ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ, ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯕꯨꯡꯒ ꯃꯃꯥꯒ ꯉꯥꯡꯅꯔꯤꯉꯩ ꯉꯥꯟꯊꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯗꯣ ꯊꯣꯡꯖꯤꯜ ꯀꯥꯟꯁꯤꯜꯂꯛꯄꯗ ꯈꯔ ꯇꯥꯍꯧꯏ꯫ ꯇꯥꯃꯣ, ꯑꯩꯗꯤ ꯆꯠꯂꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯀꯅꯥꯅ ꯁꯦꯟꯅꯍꯧꯗꯣꯏꯅꯣ? ꯇꯥꯃꯣꯒꯤꯁꯨ ꯑꯃ ꯌꯦꯡꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯒꯤꯁꯤ ꯐꯥꯎꯕ ꯑꯩꯗꯤ ꯃꯊꯥ ꯁꯥꯔꯤꯕꯅꯤꯅꯦ꯫ ꯁꯥꯕꯤꯔꯨꯅꯨ, ꯃꯇꯝ ꯂꯥꯛꯄꯒꯤꯅꯤ꯫ ꯀꯨꯏꯔꯒ ꯍꯅꯨꯕꯤ ꯑꯣꯜꯂꯛꯇꯧꯔꯤ꯫ ꯏꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯅꯨꯁꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯗꯣꯛꯄꯤꯔꯁꯦ ꯍꯥꯏꯒꯨꯝꯗꯅ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯟꯆꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯔꯟꯒꯤ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯊꯪꯅꯅ ꯊꯣꯏꯕꯤꯒꯤ ꯃꯕꯣꯛꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯕꯣꯛ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯃꯕꯣꯛꯀꯤ ꯊꯧꯔꯝ ꯊꯣꯛꯄ ꯈꯨꯗꯤꯡ ꯆꯠꯂꯤ, ꯑꯗꯨꯕꯨ ꯁꯨꯔꯟꯗꯤ ꯁꯤꯕ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯄꯗꯒꯤ ꯂꯥꯛꯈꯤꯗꯦ꯫ ꯊꯣꯏꯕꯤꯅꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯀꯧꯕꯁꯨ ꯇꯧꯗꯦ꯫ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇꯣ ꯃꯃꯥꯅ ꯍꯪꯂꯛꯏ, ꯊꯣꯏꯕꯤ, ꯏꯕꯨꯡꯉꯣꯗꯤ? ꯂꯥꯛꯇꯦ ꯏꯃꯥ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ? ꯏꯊꯟꯇ ꯂꯥꯛꯄꯅꯤ꯫ ꯂꯥꯞꯄꯤꯅꯦꯍꯦ ꯅꯊꯟꯇ ꯂꯥꯛꯏꯁꯦ꯫ ꯅꯈꯨꯕꯣꯛꯇꯤ ꯊꯥ ꯀꯌꯥ ꯂꯩꯔꯒ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯊꯥ 2 ꯃꯨꯛ ꯂꯩꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯏꯃꯨꯡꯅꯤꯅ ꯉꯥꯏꯍꯥꯛꯇ ꯌꯨꯝꯗ ꯂꯩꯔꯝꯃꯣꯏꯗꯣ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯂꯦꯛꯈ꯭ꯔꯣ, ꯍꯌꯦꯡ ꯑꯣꯏꯅ ꯅꯦꯅꯥ ꯇꯥꯅ ꯍꯜꯂꯣ꯫ ꯑꯩ ꯂꯦꯛꯑꯔꯣꯏ꯫ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯅꯣꯡꯃꯇꯁꯨ ꯂꯦꯛꯇꯦ, ꯉꯁꯤꯗꯤ ꯂꯦꯛꯈ꯭ꯔꯣꯅꯦ꯫ ꯅꯕꯣꯛꯅ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩ, ꯃꯗꯨꯁꯨ ꯄꯤꯒꯦ꯫ ꯑꯩ ꯂꯦꯛꯑꯔꯣꯏꯒꯦ ꯏꯃꯥ, ꯑꯗꯨꯒ ꯕꯣꯛꯅ ꯊꯅꯝꯃꯤꯕꯁꯤꯡꯗꯨꯗꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯊꯝꯖꯤꯜꯂꯨ꯫ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯂꯧꯒꯦ, ꯉꯁꯤꯒꯤꯗꯤ ꯄꯨꯔꯔꯣꯏꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯕꯣꯕꯣꯛꯄꯨ ꯊꯤꯜꯍꯟꯒꯦ, ꯏꯟꯁꯥꯡꯁꯤꯡꯁꯦ ꯄꯨꯈꯣ, ꯅꯨꯃꯤꯗꯥꯡ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯅꯕ꯫ ꯊꯣꯏꯕꯤ ꯈꯨꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯥꯝꯅ ꯍꯟꯅꯕ ꯃꯇꯝꯗ ꯏꯆꯣꯟ ꯆꯣꯟꯊꯗꯅ ꯃꯥꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯄꯨꯅꯤꯅꯁꯨ ꯅꯟꯗꯣꯅꯁꯨ ꯃꯄꯥꯕꯨꯡꯅꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯨ ꯍꯥꯏꯅ ꯈꯥꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯅꯝꯗꯅ ꯍꯟꯈ꯭ꯔꯦ꯫
ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯃꯐꯝ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝꯖꯥꯎꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯗ ꯁꯨꯔꯟꯗꯨ ꯌꯨ ꯐꯨꯜꯗ ꯊꯛꯂꯒ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯣꯏꯕꯤꯗꯤ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯑꯣꯏ, ꯅꯪ ꯀꯥꯏ ꯆꯠꯂꯣꯏ? ꯁꯣꯔꯥꯠ꯫ ꯀꯅꯥꯒꯤ ꯁꯣꯔꯥꯠ? ꯑꯕꯣꯛꯀꯤ꯫ ꯑꯣ, ꯁꯣꯔꯥꯠ ꯆꯠꯄꯕꯨ ꯑꯗꯨ ꯀꯦꯅ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ? ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯁꯦꯠꯂꯨꯕ ꯄꯨꯡꯉꯧ ꯐꯅꯦꯛ ꯐꯤꯗꯨ ꯍꯣꯡꯗꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯔꯟꯗꯣ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯈꯥ ꯁꯝꯊꯔꯦ꯫ ꯁꯣꯔꯥꯠꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯁꯣꯟꯅꯕ꯭ꯔꯣ? ꯑꯗꯨ ꯀꯨꯏꯅ ꯆꯠꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯍꯦꯛ ꯂꯣꯏꯕꯒꯅꯤ ꯂꯥꯛꯏꯁꯦ꯫ ꯍꯦ, ꯁꯣꯔꯥꯠ ꯐꯥꯎꯁꯤ ꯈꯛꯇ ꯂꯣꯏꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯕꯨ ꯄꯪꯕꯅꯤ ꯈꯜꯂꯤꯔꯣ? ꯍꯥ? ꯅꯔꯝ ꯆꯠ ꯆꯨꯝꯗꯕꯗꯨ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯋꯥꯗꯨ ꯐꯖꯅ ꯉꯥꯡꯅꯁꯦ꯫ ꯃꯤꯒꯤ ꯇꯤꯡꯁꯣꯛꯄ ꯋꯥ ꯈꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯂꯒꯗꯤ ꯑꯩꯒꯤꯁꯨ ꯑꯁꯥꯎꯕꯒꯤ ꯄꯜ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯀꯔꯤ? ꯑꯩꯅ ꯑꯩꯁꯦ ꯀꯩꯗ ꯂꯥꯟꯒꯦ? ꯍꯥ? ꯅꯔꯝ ꯆꯠꯇꯨ ꯆꯨꯝꯂꯕꯗꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯉꯥꯡꯈꯤꯗ꯭ꯔꯣ? ꯊꯣꯏꯕꯤ ꯁꯨꯔꯟꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩ꯫ ꯃꯈꯥ ꯇꯥꯅ ꯍꯦꯛ ꯈꯨꯝꯅꯔꯨꯕꯗ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯈꯠꯅꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯐꯨꯕꯤꯒꯅꯤ꯫ ꯍꯣꯏ ꯃꯩ ꯍꯥꯏꯗ ꯃꯃꯥꯅ ꯍꯥꯄꯛꯄ ꯏꯟꯖꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯨꯔꯟꯅ ꯃꯨꯟꯗꯨꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ꯫ ꯅꯪꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯏꯃꯨꯡꯗꯨꯗꯒꯤ ꯄꯨꯔꯛꯄ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ, ꯈꯪꯕ? ꯊꯣꯏꯕꯤ ꯁꯨꯔꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯂꯩꯃꯥꯏꯗ ꯆꯩꯈꯥꯏꯔꯤꯕ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ, ꯃꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯔ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ? ꯃꯁꯤꯒꯤꯗꯃꯛꯇꯔ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯤꯁꯦ? ꯊꯣꯏꯕꯤ ꯀꯞꯅ ꯀꯞꯅ ꯊꯕꯛ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯥꯟꯅꯗꯤ ꯏꯃꯨꯡꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯃꯤ ꯊꯝꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯔꯟꯅ ꯅꯝꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯊꯣꯏꯕꯤꯗ ꯄꯨꯝꯅꯃꯛ ꯅꯝꯁꯤꯟꯗꯨꯅ ꯇꯧꯍꯟꯕꯅꯤ꯫ ꯊꯣꯏꯕꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯊꯃꯣꯏꯗ ꯄꯦꯟꯗꯕꯅ ꯑꯣꯝꯁꯤꯟꯗꯨꯅ ꯃꯐꯝꯗ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯊꯥꯕꯨꯝ 3 ꯈꯛꯇꯃꯛ ꯃꯤꯇꯝꯈꯤꯕ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯒꯤ ꯃꯩꯆꯥꯛꯇꯨ ꯊꯣꯏꯕꯤ ꯉꯁꯤꯁꯨ ꯈꯥꯡꯂꯤ꯫ ꯂꯟꯆꯥꯒꯤ ꯅꯨꯡꯁꯤ ꯑꯁꯥ ꯊꯣꯏꯕꯤꯒꯤꯅ ꯊꯋꯥꯏꯒꯤ ꯊꯋꯥꯏ, ꯊꯋꯥꯏ ꯃꯆꯥ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯝꯂꯕ ꯊꯣꯏꯕꯤꯕꯨ ꯃꯃꯥ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯃꯄꯨ ꯃꯥꯅ ꯄꯤꯕꯤꯔꯝꯂꯕ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯩꯔꯝꯒꯅꯤ꯫ ꯑꯀꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯄꯨꯁꯤꯟꯕ ꯉꯝꯂꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯈꯥꯡꯖꯩ꯫ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏ ꯑꯆꯥꯟꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯉꯥꯏꯍꯥꯛ ꯄꯝꯂꯛꯈꯤꯕꯗꯨ ꯊꯣꯏꯕꯤ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯥꯏꯅꯐꯝꯁꯨ ꯂꯩꯇ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯋꯥꯔꯧꯅ ꯀꯞꯇꯨꯅ ꯄꯦꯟꯗꯕ ꯀꯌꯥꯅ ꯊꯃꯣꯏꯗ ꯋꯥꯀꯠꯂꯤ꯫ ꯃꯄꯨꯅ ꯍꯛꯀꯤ ꯀꯔꯝꯕ ꯂꯤꯂꯥ ꯋꯥꯠꯂꯤꯕꯒꯦ? ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯑꯩꯕꯨ ꯂꯥꯞꯅ ꯊꯝꯕꯤꯔꯤꯕꯁꯦ ꯃꯁꯤꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯅꯪꯅ ꯂꯧꯁꯤꯟꯕꯤꯈꯤꯕ, ꯃꯗꯨꯅꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯁꯥꯔꯪꯗ ꯂꯪꯁꯤꯟꯗꯨꯅ ꯁꯍꯤꯛ ꯆꯥꯕ ꯃꯤꯒꯤ ꯃꯀꯨꯠꯇ ꯁꯤꯟꯅꯕ ꯑꯩꯒꯤ ꯀꯔꯤ ꯏꯄꯥꯝꯅꯅꯣ? ꯉꯁꯤꯗꯤ ꯍꯥꯏꯕꯤꯌꯨ ꯃꯄꯨ, ꯅꯪꯁꯨ ꯏꯆꯥꯕꯨ ꯏꯊꯥꯅꯨꯡꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯄꯨ ꯅꯪꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯨꯛꯄ ꯋꯥꯔꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯂꯤꯕꯒꯤꯅꯣ? ꯏꯐꯝꯗ ꯑꯁꯨꯛ ꯀꯟꯕ ꯆꯩꯅꯥ ꯃꯌꯥꯝꯁꯤ ꯄꯤꯕꯤꯗꯨꯅ ꯍꯤꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ, ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ, ꯑꯩꯕꯨ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ, ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ, 이쪽이 말한다. 이모습 보이요.